Hello mayam, channel asibu nungsibiduna subscribe tawbiriba subscriber singbu ahanba maktada ikuknona khurumjari ngasi amuk mayam gidamakta puduna laksari Chayol gi oiba Rashi Phal March ki tang kulumdoi dagina March ki tang kumapan phawbagi 2025 ki Haptagi Rashi Phal ledu mayamda pathok sarakki channel asibu subscribe tawbiramba amadi video asibu like tawbiramba kaubiganu ahanbagi Rashi asina Mes Rashi Chayol asi adom isagi thawna lingzen niyom sumna phudokpa ngamgani isana hainajaba sinfamda matik chana sel tanba sungamgani isagi sinfamda daita leina hena awangba thak amada kagani taruba khudimak machu tagani samaj ki yaifaba thabak tawgani isagi wangang sangangda mina taningani adombu miyamni hena pamnagani samna Chayol si laibak mapa chumba Chayol ni Mathangi Rashi asina Brisa Rashi Chayol asi adonge aningba apamba khara makhaidi thungani lengaki mateng phangani sarkar gi thabak tawbasing promotion kaw haiba lei amadi anauba thabak phangbagi khudong chabasu lakadori anauba phijol set chagani wakhal monda nungaigani ana ye kaya leiroi isana ningjabadagi hena kanaba phangani lengakna su sanbigani maru opang singi mating su phangani mathangi Rashi asina Mithun Rashi Chayol asi isagi senthok lambi hengat kadori karbar tawba sing hena masa maring phangani mahi manai gi karbar tawba singna amukka hena kanagani mahiroi amadi sanaroi singsu hena sakhatkani isa isu phango haibasu lei lanthum marang kaigani sel thungi phibam phagatkani lamtu satpada kanaba phangani isagi pukning wakhal animak tuna nungaigani mathangi Rashi asina Karkat Rashi Chayol asi adom dan tawningbagi wakhal pokani isada kanagadaba marumapang sing thengnagani lengaki angam athau singasu loina tinagani isagi asumba warep lawba ngambada natana isagi aningba apamba su ningba thungani lengakna adombu masak khangbigani nungayai phaba punsi marel amada hingani migi sendon layamlabasu singdokpa ngamlagani miga muknabada mai pakani mathangi Rashi asina Sing Rashi Chayol asi adom yengnaba phawba nungsiba matang ama oiri senda lambida jai kaduna isagi sengaw ama chonba haibadumak oigadori sarkar gi thabak phango haibasu lei thabak ki exam thabiyu mahi masingda mangjin thaba ngamgani pukning wakhal mara tapkani saru thakluba khudimak ihawda hawgadaba matangni adumakpu ariba leina laiman kangbagi phaldi piri mathangi Rashi asina Kaina Rashi Chayol asi adom khangna chanaba singdagi sel thungi kanaba mating phangani punsi lambigi oina kanaba matang ama hauragani loinana anauba senthok lambi su laigani isagi wangangna mina sumating pangbirakani departmental exam da mangjin thana mai pakani sanaroi sing sanabada hena pukning sangduna mingsat purakpa ngamgani langphai karbar tawbada kanagani mayamda ina pathok sariba Rashi Phal asi Chayol gi oiba Rashi Phal duni March ki tang kulumdoi dagina March ki tang kumapan phawbagi 2025 ki Haptagi Rashi Phal aduni mathangi Rashi asina Tula Rashi Chayol asi adom hiram khudimakta mai pakpana namna lei thabak tawbada nungaiba haibadu oigani yeknaba ngamgani punsi anauba project amadi plan kaya yatpa ngamgani lamtu chatpada su isada kanagadaba kaya purakpa ngamgani maram kayadagi sel lakani anauba marumapang sing thengnagani mahiroi singsu masagi mahaida pukning sangani aru ahengi potlam sing phangani mathangi Rashi asina Brisak Rashi Chayol asi yum palaba sing macha masu phangjabagi phallei haksang nungaigani ana ayek leiroi lanthum su waloi punsi gi jawkhatpagi kaira kagani isana hona jaruba hiram khudingda mai pakani lengakna su ikai khumnabigani anga mathau singi nusiba mieng phangani thajadana sel phangu haiba lei adubu yeknaba masing khara phangadaba matang matam amasu oiri mathangi Rashi asina Danu Chayol asi adongi laibak phabagi numit thoklagani pukning wakhal tekhatkani
ꯑꯐꯕ ꯁꯪꯒ ꯇꯧꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯀꯥꯟꯅꯕ ꯃꯇꯦꯡꯁꯨ ꯐꯪꯒꯅꯤ꯫ ꯊꯕꯛ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃꯗꯤ ꯍꯩꯁꯤꯡꯕ ꯍꯦꯟꯒꯠꯀꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯅꯦꯅꯥ ꯇꯥꯅ ꯂꯣꯏꯅꯕꯁꯨ ꯐꯪꯒꯅꯤ꯫ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯅ ꯐꯒꯠꯇꯨꯅ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯃꯁꯨ ꯐꯪꯒꯗꯧꯔꯤ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯃꯀꯔ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯐꯥꯖꯤꯟꯕ ꯉꯝꯕ, ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯊꯩꯗꯣꯛꯄ ꯉꯝꯕ ꯃꯇꯥꯡ ꯃꯇꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯨꯅ ꯏꯁꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯉꯝꯒꯅꯤ꯫ ꯁꯤꯟꯐꯝꯗ ꯆꯩ ꯀꯥꯕ ꯃꯇꯝꯅꯤ꯫ ꯏꯁꯥꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯁꯨ ꯉꯝꯒꯅꯤ꯫ ꯏꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ꯫ ꯊꯣꯏꯗꯣꯛꯅ ꯂꯩꯉꯥꯛꯀ ꯁꯝꯅꯕꯁꯤꯡꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ꯫ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯁꯤꯅ ꯀꯨꯝꯚ ꯔꯥಶꯤ꯫ ꯆꯌꯣꯜ ꯑꯁꯤꯗꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯒꯤ ꯆꯌꯣꯜ ꯑꯣꯏꯔꯤ꯫ ꯏꯁꯥꯒꯤ ꯀꯔꯕꯥꯔ ꯍꯦꯟꯅ ꯆꯥꯎꯈꯠꯀꯅꯤ꯫ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯟꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯌꯨꯝꯗ ꯑꯅꯧꯕ ꯄꯣꯠꯂꯝ ꯆꯪꯂꯛꯀꯗꯕ ꯃꯇꯥꯡꯅꯤ꯫ ꯂꯩꯉꯥꯛ ꯄꯥꯏꯕꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯒꯅꯤ꯫ ꯂꯝ ꯇꯨ ꯀꯣꯏꯕ ꯆꯠꯂꯨ ꯍꯥꯏꯕꯁꯨ ꯂꯩ, ꯑꯗꯨꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯤꯡꯒꯠꯄꯤꯒꯅꯨ꯫ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ꯫ ꯐꯤꯡꯒꯠꯄꯗꯒꯤ ꯑꯁꯣꯏꯕ ꯀꯌꯥ ꯂꯥꯛꯄꯒꯤ ꯐꯜ ꯆꯥꯎꯅ ꯂꯩ꯫ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯁꯦꯟꯆꯠꯁꯨ ꯍꯦꯟꯒꯠꯀꯅꯤ꯫ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯔꯥశꯤ ꯑꯁꯤꯅ ꯃꯤꯟ ꯔꯥశꯤ꯫ ꯆꯌꯣꯜ ꯑꯁꯤ ꯑꯗꯣꯝ ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯁꯤꯟꯐꯝ ꯑꯗꯨꯗ ꯊꯥꯛ ꯋꯥꯡꯈꯠꯀꯅꯤ꯫ ꯃꯤꯅ ꯑꯗꯣꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ꯫ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯅꯤꯃꯛ ꯍꯦꯟꯅ ꯐꯒꯠꯀꯅꯤ꯫ ꯂꯥꯏꯕꯛ ꯃꯄꯥ ꯆꯨꯝꯕ ꯍꯥꯏꯕꯗꯤ ꯗꯥꯎ ꯌꯥꯕꯒꯤ ꯐꯜ ꯆꯥꯎꯅ ꯄꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯀꯅꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯐꯜ ꯄꯤ, ꯑꯗꯨꯕꯨ ꯍꯤꯗꯥꯟꯅꯕꯒꯤ ꯊꯕꯛꯇꯤ ꯈꯔ ꯁꯣꯜꯂꯞ ꯂꯩ꯫ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯃꯤꯃꯥꯡ ꯐꯝꯕ, ꯃꯥꯏ ꯈꯨꯝꯕꯒꯤ ꯐꯜꯁꯨ ꯄꯤꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ꯫